अहानबदा मरु ओइबा पाव ट्रिपल IT Manipur state asige mahairoi amata tamlamdaba se yamna laibak thibani institute asida state asige mahairoi seng tamnaba thaurang paikhatpa matam oiri haina governor Anusuya weekend afungdokre Myanmar da thokliba irang asna baram oiraga Manipur da changzafam lawriba refugees sing ase makoi gi camp ta leibagi mahud masagi mayum saduna khunda leitana ba hotnare haina CSCHR na International Commission of Jurists ayuba cherol piduna khangenkhre Kumjai English singani supna kunhumdoida India pumbagi oina internally displaced person lakh taruk rom record tawkibagi manungda Chada Tarama Thoide Manipur na oiri haina Internal Displacement Monitoring Center IDMC global report amana haide Hek pokchaba machanupa na thangna yanduna apopi mama hatkre mihatpa machanupa police na fagatkre Lilonggi mafam amadagi sakhangdaba singna kidnap tawkiba kaibung mathak laikai nupa anigi manungda amasingna fangle amana Raj Medicine laikanare thodok aduga mari lengana JC semkhre Amadi organic farming gi matengna afaba chinjaw puthoknaba horticulture amasong agriculture department na paikhalakpa thabak thoram singda miyamna sobat piu haina Directorate of Horticulture and Soil Conservation ge Director K Devta Sarmana apal tarakle